Matam mana kanabusu ngaibiramdana lepa leitana sakhibana nongma ninidi hausinkhre. Ayuki pung 8 muk taba matamni Thoinu chak thongba loiraduna kisandagi tholaklaga ngahak pothaduna leiri. Ngahak pothaduna leiringaiduda kadomdagino khanghaudana wakal ama khanglaklaktuna asadu khoirang khoisaunaba haibadu oire. Phamlamadagi phuk haugatlaga dressing table manakta leiriba thaina namkhiba photo yawba album do lauraga photo sing adubu nungsini yengsai. Photo sing adu yenglaga bilu pirangsu ihaurai masinda sonthangdana sonjai. Akhoi baba ai yam latkre ai bo amukta digak biyo ngasidi ai yam ningam lakjai wakal thembi oirubana thoganingdaba thodok kaya sik thokibani isana langsinjaruba iral kaya duda ngasidi ipot paraktuna ngasidi mikup amatasu pothapam khangdana leli mama ama oina apapata khantharuba tawdana isagi ai phanaba khalliba pumnamakduna ngasidi awaba kaya sik khangduna lenbani aina tawkiba mayam ase isabu nungsibagidabak isabu kaida soikigadagi khanduna tawkiba ngakdani aigi khongthang lalamle moi baba ngasidi ai isagi iralado isani yazare aibu piningba chairak piraru lanjanabi imau thajabu aina yum asidagi tanthokibagi aigi arona thuk kayabo moi baba na khangbagidabak moi baba busu aina aise mama oibada madik sadrabi nupini paptana thanlaba punsi asina kayang koina hingduna ai lekhigani khangba ngamlaktabagi Thoinu du pena kapsai tanja duda Thoinu gi phone adu ringkhinglaklami kaplambadagi chapleblaga kolak-libdu oklaga kondu kharsiamlaga hairai kari paulai hausi kari rang leibage Madam miyamgi rangdi ngasi suhanba leitri mihatpa singado puthokchu phauba Manipur pumba general strike thamkhre Madam kharadi aikoi jeksina leisi noi karimta khangano aina phanab singani aigi lambida tingkhang oirakpagi dasa tajabani khara leiraga irang sagal liba mayapso tumin leikrani paisana menba yara matamni noi masigidama kok yam sagano noi bu khudong thiba amata nangaloi Madam amasina kamdoba ngak leiradi gyalani mana gyal lakjingai magi mobile de yariba video singado manghan ko aduga magi mobile adusu thugai ko simsu manghan ko phagani Madam angang dudi aina ngarang haibadumak tawkraba natra hoi Madam la haibadumak pangthok jakre pausi tabada yam nungaire aduga mana hausi phajinduna thamlibi maha tomgambido takhoi gi nakhutagi nathokhanba yadabani noi yam haisimna layo chalak haiba nupini kaigumba takhoi gi nakhutagi het nathokhalaba noisho aigi khutta loire habse noi kagono Madam ekoi gi khuttagi nathokpadumadi magi matik sunati ado mana nathokna honaраklaba mabu ama loisinkhibadu maina mathakta thabikhraga loire hey madu yade mabu irai laina loisinba yaba nate mabu otnai do watlibani matung taba kari tarukani haiba ai harake aina haiba khudimak to loi tawgadabani phani Madam thamme noigi darkar leriba matamda ka phone tawro tatrabadi aigonda call tawrakano si haraga phone do thamkhre phone thamlaba matung Thoinu yam hautaba minoga manoglaga hausikti aina ningba thongle kaishu leitabi moina so aigona singnaba sai aigona singnarabadi napunsido lama khangna mangjaba taba tanja duda sakhina fatchanglaktuna kanana mo nangona singnaraklagi ha
ꯀꯅꯥꯕꯨꯅꯣ ꯂꯃꯈꯪꯗ ꯃꯥꯡꯍꯟꯗꯣꯏꯁꯦ? ꯊꯣꯏꯅꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯅꯝ ꯃꯁꯥꯈꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯋꯥ ꯊꯩꯗꯣꯛꯂꯒ ꯈꯨꯝꯂꯛꯏ. ꯏꯅꯝꯃ, ꯆꯥꯛꯇꯤ ꯂꯣꯏꯈ꯭ꯔꯕꯅꯤ, ꯆꯥꯅꯕ ꯇꯧꯔꯁꯤꯔꯥ? ꯆꯥꯛꯇꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯁꯤ. ꯑꯩꯅ ꯆꯪꯂꯛꯂꯤꯕꯁꯦ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕꯅꯤ. ꯀꯩ ꯋꯥꯔꯤꯅꯣ ꯏꯅꯝꯃ? ꯄ꯭ꯔꯤꯌꯥꯒꯤ ꯀꯩ ꯄꯥꯎ ꯂꯩꯔꯦ? ꯃꯥꯕꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯑꯦ ꯍꯥꯏꯕ꯭ꯔꯣ? ꯃꯃꯥꯗꯣ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ, ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯍꯥꯏꯅꯦ. ꯁꯤꯗꯁꯨ ꯍꯟꯖꯤꯜꯂꯛꯇꯦ, ꯃꯌꯨꯝꯗꯁꯨ ꯂꯥꯛꯇ꯭ꯔꯕꯗꯤ ꯃꯥꯗꯤ ꯀꯗꯥꯏ ꯆꯠꯂꯤꯕ? ꯑꯉꯥꯡꯗꯨꯒ ꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜꯁꯤꯅ ꯀꯔꯤꯅꯣ? ꯁꯤꯗ ꯂꯩ ꯈꯣꯠꯂꯤ ꯍꯥꯏꯕꯗꯨꯃꯗꯤ ꯍꯥꯏꯔꯛꯄ ꯌꯥꯏꯗꯅ. ꯅꯠꯇꯦ, ꯑꯩꯈꯣꯏꯕꯨ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯕꯅ ꯆꯨꯝꯂꯣꯏꯗ꯭ꯔꯣ? ꯏꯅꯝꯃ, ꯃꯥꯒꯤꯗꯃꯛ ꯀꯣꯛ ꯁꯥꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯏꯅꯝꯃꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ. ꯍꯧꯖꯤꯛꯀꯥꯟ ꯌꯨꯝꯒꯤ ꯃꯧꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯁꯤꯔꯝꯕ ꯑꯃꯠꯇ ꯌꯥꯎꯗꯦ. ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯍꯦꯛꯇ ꯆꯦꯟꯕ ꯑꯣꯏꯔꯝꯃꯤ. ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯕ ꯑꯣꯏꯔꯝꯒꯅꯤ. ꯃꯥꯃꯛꯅꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯗꯨ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ. ꯏꯅꯝꯃꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ. ꯑꯩꯅ ꯍꯥꯏꯔꯁꯨ ꯏꯅꯝꯃ ꯍꯣꯏꯅ ꯊꯥꯖꯕꯤꯔꯣꯏ. ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯁꯥꯈꯤ ꯁꯕꯣꯜ ꯂꯩꯇꯕꯅꯤꯅ. ꯑꯗꯨꯅ ꯃꯥꯒꯤꯗꯃꯛ ꯑꯣꯏꯔꯕꯗꯤ ꯏꯃꯨꯡꯁꯤꯗ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯁꯦ. ꯁꯤꯔꯝꯒꯦꯔꯥ ꯍꯤꯡꯂꯝꯒꯦꯔꯥ ꯃꯥꯒꯤ ꯊꯣꯛꯄ. ꯃꯥꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯦ ꯐꯔꯕꯅꯤ. ꯃꯥ ꯂꯩꯕꯗꯒꯤ ꯏꯃꯨꯡꯁꯦ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯕꯅꯤ ꯏꯅꯝꯃ. ꯃꯗꯨ ꯍꯦꯛꯇ ꯌꯥꯔꯣꯏꯅꯦ. ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛ ꯑꯗꯣ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯃꯅꯤ. ꯑꯗꯨꯁꯨ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯅ ꯈꯟꯖꯈꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ. ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯅꯤ ꯗꯁꯥ ꯇꯥꯒꯗꯧꯔꯤꯕꯁꯦ. ꯕꯣꯏꯅꯥꯎꯗ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯈꯣ. ꯃꯥꯒ ꯑꯩꯈꯣꯏ ꯕꯨꯡꯒꯗꯤ ꯄꯥꯎ ꯐꯥꯎꯅꯔꯝꯒꯅꯤ. ꯈꯤꯇꯪꯗꯅꯦ ꯏꯍꯦ ꯍꯥꯏꯗꯨꯅ ꯁꯣꯏꯔꯛꯂꯒ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯅꯕ ꯁꯤꯂꯣꯏꯁꯤꯀꯣ. ꯌꯨꯝꯗ ꯌꯧꯔꯛꯂꯒ ꯍꯥꯏꯔꯁꯤ ꯏꯅꯝꯃ. ꯐꯔꯦ, ꯕꯨꯡ ꯌꯧꯔꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ. ꯏꯅꯝꯃ, ꯉꯁꯤ ꯅꯠꯇ꯭ꯔꯣ ꯕꯨꯡꯅ ꯌꯨꯝꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯣ? ꯃꯥꯅꯤ, ꯕꯣꯏꯅꯥꯎꯅꯅꯦ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ. ꯄꯨꯡ 11:30 ꯑꯦꯌꯥꯔꯄꯣꯔꯠꯇ ꯊꯨꯡꯂꯛꯀꯅꯤ. ꯕꯣꯏꯅꯥꯎꯅ ꯂꯧꯕ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ. ꯑꯗꯨꯒ ꯃꯣꯏ ꯑꯅꯤ ꯌꯨꯝꯗꯅꯦ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ. ꯄ꯭ꯔꯤꯌꯥꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯒꯤ ꯋꯥꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯗ ꯅꯪꯒꯤ ꯋꯥ ꯑꯃꯇꯪ ꯇꯥꯔꯒ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯍꯥꯏꯈꯤꯗ꯭ꯔꯕꯅꯤ. ꯑꯗꯨꯏ ꯃꯇꯥꯡꯗꯨꯃ ꯕꯨꯡ ꯂꯥꯛꯂꯒ ꯏꯅꯝꯃꯒ ꯇꯥꯟꯅꯕꯤꯔꯣ. ꯑꯩꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯎꯍꯟꯕꯤꯔꯛꯑꯅꯨ. ꯑꯣꯟꯊꯣꯛꯄꯅꯤꯗ ꯊꯣꯏꯅꯨ, ꯅꯪꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯀꯣ. ꯈꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯕꯅꯤ. ꯄ꯭ꯔꯤꯌꯥꯒꯤꯗꯃꯛ ꯈꯟꯗ꯭ꯔꯕꯁꯨ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯑꯗꯨꯒꯤꯗꯤ ꯈꯟꯕ ꯐꯩꯗꯅ. ꯕꯨꯡꯅ ꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯆꯥꯅꯨꯄꯤ ꯍꯦꯟꯊꯣꯏꯕꯤ ꯀꯗꯥꯏ ꯆꯠꯈꯤ ꯍꯪꯕꯗ ꯑꯩꯈꯣꯏꯅꯤꯅ ꯈꯨꯝꯗꯣꯔꯤꯕ ꯄꯥꯎꯈꯨꯝꯁꯤꯕꯨ ꯀꯔꯤꯅꯣ? ꯄ꯭ꯔꯤꯌꯥꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯍꯦꯟꯊꯣꯏꯕꯤꯕꯨꯗꯤ ꯕꯨꯡꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ. ꯀꯔꯤꯒꯤꯁꯨ ꯅꯨꯡꯁꯤꯔꯣꯏ? ꯃꯄꯥꯅ ꯃꯆꯥ ꯅꯨꯡꯁꯤꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯏꯅꯝꯃꯁꯨ ꯑꯁꯦꯡꯕꯁꯨ ꯈꯪꯂꯛꯂꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅ ꯃꯥꯡꯈꯤꯅꯤ. ꯕꯨꯡ ꯑꯃꯗꯤ ꯏꯅꯝꯃꯅ ꯍꯦꯟꯊꯣꯏꯕꯤꯕꯨ ꯁꯥꯒꯩꯁꯤꯒꯤ ꯑꯁꯦꯡꯕ ꯏꯅꯤ ꯈꯜꯂꯤꯕꯗꯣ ꯑꯔꯥꯟꯕ ꯋꯥꯈꯜꯅꯤ. ꯑꯁꯦꯡꯕ ꯈꯪꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯉꯁꯤ ꯎꯠꯂꯤꯕ ꯑꯁꯤꯃꯛ ꯏꯅꯝꯃ ꯍꯣꯏ ꯕꯨꯡ ꯍꯣꯏꯅꯁꯨ ꯎꯠꯂꯛꯀꯅꯤ. ꯊꯣꯏꯅꯣ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯣꯠꯁꯤꯟꯗꯨꯅ ꯈꯛ ꯊꯝꯕ ꯌꯥꯗꯕꯅꯤ. ꯃꯩꯕꯨ ꯎꯠꯅ ꯋꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯐꯨꯝꯗꯨꯅ ꯊꯝꯕ ꯉꯝꯗꯣꯏꯅꯣ ꯏꯅꯝꯃ? ꯌꯦꯡꯕꯗ ꯀꯜꯂꯣ, ꯀꯨꯝꯍꯩꯒꯤ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ. ꯋꯥ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯥꯈꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ. ꯀꯔꯤꯅꯣ ꯊꯣꯏꯅꯨꯅ ꯍꯥꯏꯔꯝꯂꯤ ꯋꯥꯁꯤꯡꯁꯤꯕꯣ? ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯑꯁꯤ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯦꯡꯕ ꯆꯨꯝꯕꯁꯤ ꯈꯪꯗ꯭ꯔꯤ ꯃꯈꯩꯗꯤ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ. ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯤ. ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ. ꯁꯣꯝꯗꯅ ꯕꯣꯏꯅꯥꯎꯒ ꯄ꯭ꯔꯦꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯕꯣꯏꯅꯥꯎ, ꯏꯔꯥꯡ ꯃꯇꯥꯁꯤꯗ ꯏꯕꯥꯅꯤꯕꯨ ꯌꯨꯝꯗ ꯆꯠꯄ ꯌꯥꯒꯗ꯭ꯔꯣ? ꯉꯥꯏꯍꯥꯛ ꯃꯑꯣꯡ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ. ꯌꯨꯝꯗꯁꯨ 11:30 ꯌꯧꯔꯛꯀꯅꯤ ꯍꯥꯏꯗꯣꯛꯎꯔꯦ. ꯃꯊꯥ ꯑꯗꯨꯝ ꯁꯥꯏ ꯇꯧꯔꯤꯁꯦ. ꯑꯗꯨꯒꯤꯕꯨ ꯀꯩꯒꯤ ꯃꯊꯥ ꯁꯥꯏꯅꯣ? ꯏꯅꯦꯁꯨ ꯍꯧꯖꯤꯛ ꯋꯥꯏꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡꯁꯦ ꯈꯪꯂꯤꯕꯅꯤ.
ꯌꯨꯝꯗ ꯍꯜꯂꯛꯄ ꯐꯔꯛ ꯇꯥꯔꯦꯅ ꯍꯥꯏꯈ꯭ꯔꯒ ꯂꯣꯏꯔꯦ ꯐꯔꯛ ꯇꯥꯔꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈ꯭ꯔꯁꯤ ꯆꯠꯄꯕꯨꯗꯤ ꯌꯥꯒꯗ꯭ꯔꯅ ꯈꯜꯂꯤ ꯑꯗꯨꯗ ꯂꯝꯕꯤꯗ ꯕꯟ ꯁꯧꯒꯠꯄ ꯃꯌꯥꯝꯅ ꯒꯥꯔꯤ ꯊꯨꯒꯥꯏꯔꯛꯀꯗ꯭ꯔꯥ ꯈꯟꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯁꯨ ꯏꯃꯥꯟꯅꯕ ꯑꯃꯅ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯅꯥꯕ ꯄꯨꯔꯛꯄ ꯒꯥꯔꯤ ꯑꯃ ꯃꯩ ꯊꯥꯈ꯭ꯔꯦꯅ ꯃꯣꯏꯁꯨ ꯑꯗꯨꯃꯛꯇꯤ ꯐꯠꯃꯟꯗꯦ ꯑꯅꯥꯕ ꯄꯨꯔꯛꯂꯤꯕ ꯒꯥꯔꯤ ꯃꯩ ꯊꯥꯕꯗꯨꯗꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯀꯧꯏ ꯍꯧꯖꯤꯛꯀꯥꯟ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕꯁꯦ ꯀꯩꯅꯣꯝ ꯇꯧꯕꯩꯁꯨ ꯕꯟ ꯍꯦꯛꯇ ꯇꯧꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯤ ꯃꯁꯤꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯒ ꯍꯤꯡꯖꯔꯤꯕ ꯂꯥꯏꯔꯕ ꯏꯃꯨꯡ ꯀꯌꯥꯗꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯩꯊꯦꯡ ꯄꯤ ꯍꯥꯏꯕꯁꯦ ꯕꯟꯕꯨ ꯁꯧꯒꯠꯂꯤꯕꯁꯤꯡꯅꯗꯤ ꯈꯪꯕꯤꯕ ꯅꯠꯇꯦ ꯕꯟ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯒ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯣ ꯍꯦꯛꯇ ꯐꯪꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕꯁꯤꯡꯅ ꯃꯈꯣꯏꯒꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯔꯥ ꯂꯩꯔꯕꯁꯤꯡ ꯑꯗꯣ ꯗꯟꯗꯤ ꯄꯤꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯅꯣꯡꯃꯒꯤ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯖꯔꯤꯕ ꯍꯤꯡꯖꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯁꯨ ꯑꯋꯥꯕꯁꯨ ꯄꯤꯔꯔꯣꯏ ꯏꯌꯥꯝꯕ ꯃꯅꯤꯄꯨꯔꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯕꯅꯤ ꯁꯦꯝꯗꯣꯛꯄ ꯈꯔꯗꯤ ꯋꯥꯔꯅꯤ ꯃꯤꯌꯥꯟꯆꯥ ꯅꯨꯡꯉꯥꯏꯅꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯆꯨꯝꯕ ꯍꯥꯏꯔꯕꯁꯨ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯣꯏ ꯕꯟ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯒ ꯃꯥꯡꯖꯔꯤꯕꯁꯦ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯃꯤꯌꯥꯟꯆꯥꯁꯤꯡꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯀꯔꯕꯥꯔꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯈꯟꯊꯕ ꯋꯥꯠꯂꯦ ꯍꯌꯦꯡꯗꯒꯤꯗꯤ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯇꯥꯡꯈꯠꯂꯛꯂꯅꯤ ꯂꯨꯄꯥ 10 ꯄꯤꯔꯕ ꯄꯣꯠꯇꯣ ꯕꯟ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯕ꯭ꯂꯣꯀꯦꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯄꯥ 40-50 ꯅꯠꯇ꯭ꯔꯒ ꯂꯨꯄꯥ 100ꯗ ꯐꯥꯎ ꯌꯣꯜꯂꯛꯀꯅꯤ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯃꯤꯌꯥꯟꯆꯥꯁꯤꯡꯁꯦ ꯃꯈꯣꯏꯗꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯒ ꯊꯝꯂꯤꯕ ꯉꯥꯛꯇꯅꯤ ꯕꯟ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯃꯈꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯁꯦꯟ ꯇꯥꯜꯂꯤ ꯃꯈꯣꯏꯅ ꯂꯨꯄꯥ 10 ꯄꯤꯕ ꯄꯣꯠ ꯑꯗꯨꯗ 100ꯗ ꯌꯣꯜꯂꯛꯂꯕꯗꯤ ꯃꯣꯏꯅ ꯐꯪꯂꯤꯕ ꯄ꯭ꯔꯣꯐꯤꯠꯁꯦ ꯂꯨꯄꯥ 40ꯅꯤ ꯑꯗꯨꯅꯗꯤ ꯃꯅꯤꯄꯨꯔꯁꯦ ꯈꯔ ꯂꯩꯔꯕꯗꯤ ꯃꯌꯥꯡ ꯄꯨꯔꯣꯟꯕ ꯇꯥꯕꯅꯤ ꯃꯈꯣꯏꯗꯤ ꯇꯠꯇꯅ ꯕꯟ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯕ꯭ꯂꯣꯀꯦꯠ ꯇꯧ ꯍꯥꯏꯔꯤꯕꯅꯤ ꯃꯁꯤꯗ ꯋꯥꯍꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯆꯥꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯂꯩꯔꯒ ꯆꯥꯈꯤꯅꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗꯗꯤ ꯅꯣꯡꯃꯒꯤ ꯂꯨꯄꯥ 100-120 ꯇꯥꯟꯖꯔꯒ ꯍꯤꯡꯖꯔꯤꯕꯁꯤꯡꯗꯤ ꯕꯟ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯂꯔꯣꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯕ ꯇꯥꯔꯤꯕ꯭ꯔꯣ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯀꯛꯅꯤꯡꯉꯥꯏ ꯑꯝꯇ ꯌꯥꯎꯗꯦ ꯏꯃꯥ ꯏꯕꯦꯟ ꯕꯟ ꯁꯧꯒꯠꯂꯤꯕ ꯅꯍꯥꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯕꯟ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯒ ꯃꯔꯥꯏ ꯂꯩꯕꯁꯤꯡꯕꯨ ꯗꯟꯗꯤ ꯄꯤꯅꯕ ꯍꯣꯠꯅꯒꯗꯧꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯟ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯀꯌꯥꯗ ꯄꯤꯔꯤꯕ ꯑꯋꯥꯕ ꯆꯩꯊꯦꯡꯁꯦ ꯃꯁꯤꯁꯨ ꯂꯩꯔꯔꯣꯏ ꯅꯍꯥꯟꯗꯁꯨ ꯅꯠꯇ꯭ꯔꯣ ꯃꯉꯛ ꯀꯛꯑ ꯍꯜꯂꯝꯃꯦꯅ ꯃꯤꯍꯠꯄꯗꯨꯒꯤ ꯌꯨꯝ ꯀꯩꯒ ꯊꯨꯗꯦꯛꯇꯅ ꯃꯥꯡꯍꯜꯂꯤꯕꯗꯣ ꯃꯗꯨ ꯇꯧꯔꯣꯏꯗꯕꯅꯤ ꯃꯔꯥꯏ ꯂꯩꯔꯕ ꯃꯤ ꯑꯗꯨ ꯈꯛꯇ ꯗꯟꯗꯤ ꯄꯤꯕ ꯀꯩꯗꯧꯒꯦ ꯁꯤꯅꯤ ꯂꯥꯟꯖꯗ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯒ ꯃꯥꯡꯈꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯒꯗ꯭ꯔꯥ ꯁꯤꯅꯤ ꯂꯣ ꯂꯩꯇꯕ ꯂꯩꯕꯥꯛꯅꯤ ꯏꯁꯥ ꯏꯁꯥꯅ ꯂꯣ ꯄꯥꯏꯔꯒ ꯁꯤꯖꯤꯟꯅꯔꯦ ꯂꯨꯗꯧꯔꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯤ ꯂꯩꯗꯣꯏꯁꯦ ꯅꯌꯥꯝꯕꯗꯤ ꯏꯆꯥ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯏꯔꯥꯡꯄꯨꯔꯁꯤꯗ ꯏꯆꯥ ꯊꯝꯂꯒ ꯃꯥꯡꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯌꯥꯝꯕ ꯑꯩꯁꯨ ꯑꯗꯨꯃꯛꯅꯤ ꯈꯜꯂꯤꯕꯁꯦ ꯐꯅ ꯁꯦꯝꯗꯣꯛꯅꯤꯡꯂꯕꯁꯨ ꯁꯦꯝꯗꯣꯛꯄꯗꯤ ꯉꯝꯂꯔꯣই ꯃꯀꯣꯛꯇꯒꯤ ꯁꯣꯏꯔꯒ ꯂꯥꯛꯂꯕꯅꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯁꯣꯏꯔꯒ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤꯅ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯐꯠꯇꯦ ꯈꯪꯂꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯇꯧꯈꯤꯁꯦ ꯍꯥꯏꯕ꯭ꯔꯥ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯋꯥꯈꯜ ꯃꯥꯟꯅꯔꯕꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯕꯗꯤ ꯃꯃꯥꯡꯊꯛꯇꯒꯤ ꯁꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡꯁꯦ ꯈꯔ ꯃꯈꯩꯗꯤ ꯁꯦꯝꯗꯣꯛꯄ ꯉꯝꯒꯅꯤ ꯈꯜꯂꯤ ꯈꯪꯗ꯭ꯔꯦ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡ ꯑꯁꯤ ꯍꯤꯡꯗꯣꯏꯁꯦ ꯋꯥꯗꯧꯔꯤ ꯍꯧꯖꯤꯛꯄꯨ ꯆꯦꯡ ꯀꯦꯖꯤꯗ ꯂꯨꯄꯥ 50 ꯌꯧꯈ꯭ꯔꯦ ꯈꯔ ꯂꯩꯔꯕꯗꯤ 100ꯕꯨ ꯌꯧꯔꯛꯑꯅꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯅꯗꯤ ꯂꯥꯏꯔꯕ ꯑꯝꯇ ꯍꯤꯡꯒꯅꯨ ꯍꯥꯏꯕꯅꯤ ꯏꯌꯥꯝꯕ ꯅꯅꯥꯎꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯇꯣꯜꯂ ꯇꯥꯔꯕ ꯂꯥꯏꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯇꯨꯃꯤꯟ ꯂꯩꯔꯤꯕꯁꯦ ꯑꯩ ꯏꯁꯥꯅ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯔꯒ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯤꯕꯅꯤ ꯃꯗꯨꯃꯛꯁꯨ ꯉꯝꯕ ꯑꯣꯏꯌꯨ ꯅꯌꯥꯝꯕꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯈꯔ ꯂꯩꯔꯕꯗꯤ ꯅꯪꯁꯨ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯗꯧ ꯀꯨꯏꯗ꯭ꯔꯦ ꯀꯣꯜ ꯂꯦꯇꯔ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯅꯌꯥꯝꯕ ꯑꯩꯈꯣꯏꯕꯨ ꯀꯥꯎꯈ꯭ꯔꯅꯤ ꯏꯌꯥꯝꯕ ꯑꯣꯟꯊꯣꯛꯄ ꯑꯩꯅ ꯉꯁꯤ ꯐꯤꯕꯝ ꯑꯗꯨꯗ ꯂꯦꯞꯄ ꯉꯝꯒꯗꯧꯔꯤꯕꯁꯦ ꯏꯌꯥꯝꯕꯒꯤ ꯃꯇꯦꯡꯗꯒꯤꯅꯤ ꯏꯌꯥꯝꯕꯒꯤ ꯇꯧꯕꯤꯃꯜ ꯅꯅꯥꯎꯅ ꯈꯛ ꯀꯥꯎꯔꯣꯏ
Ado wari su nungai ai imanabada phone amta tawrkhigi kari irang leirigena irang yam kandragadi chanama tawrse satpa yarida boragana horena midang waram halasi ini hoi pakhatana phone tawrga hairasu haihi baiduni phare aisu ngak pothau khigi nakana madana Linthoi nang aingona sorry ba habdura wa ngang bada khumning da gum tawri base ai di ke do bagi saudoino saudi ta pun siba nang mi ma unaruni haidai ne sakiroi dra aise nangin nak de lebase yam haina drabo ta pun siba nang ke dorake handakti wa za yam ngangi ai bu hando ke yam wali bage karama matamdano nangna aigi thamoi masak khangbidoise ta pun siba nanggi oi ba yari da ba pasak amabu nanggi oi ge haina khakhan gano maduna tungta awaba kaya balakani madudi nangna pamli base ima hoina igi da musili base yaki badura adudi hayo nanggi namit ani duna aigona muna yenglaga aibu nuksiki basu leite haiduna hayo nanggi wahaidu taraga ai ima hoina haiba khudingmak tu yarage Linthoi ngak wala namta ngangdana tumina lay kaigi tumi lay ribano nang haiba ngamlaroi natra tapon siba aidi nangbu wado mapung phana haiba loidringai mamai bemsana imungdagi prabab thoraklaga punsiba ponseung da payuse ai kari khungadabunu khangtre nangi mamona nang kari khalino hangbadane khumpham khangtre nangna saga oina wari sana zaro mamagi makhutagi phone du phat lauraga asawba maga loinana mobile du sumang maton tamna langki masagi du gumma tawdu uraga ibemsa sawningba maga loinana karino punsiba nangna tori base ha nangna tori base bu karino kayarak hai khwai bano ima hoina sili wafam do yabangam loi haidana wafam asida hajin ngangnabagi kari mathau tage Linthoi bu yumasigi mawa moin lawsim pamdabagi maram si kari gito ibem sana wa haige hek tawbaga Linthoi na fathalai da punsiba kaino nangna haidubo hari wa singa dubu nasana gyan tajari bro ai bu mimang du puthok dum yona ba kari khona ribano ai su miyoi ba moina Samas ki minong misa kaya simu ki badagi sakto na magloinana mapam asida jangje pam lawtuna higli bani haiba dapun siba su khangli banatra hairakli bu wahai aduda punsiba mamit anidu ira thang nupi mangona yengdru leiri gayak yengdru leire bamato wangang laki tawbada Linthoi na makhut adu phathangatuna punsiba bu wangang lakano haibagi mawngda sign tawraklami nupi mana ulakliba mawong aduda wahage tarama nupadu tumina laikre Linthoi kapngang tawduna wadu makhamuk tarai imai sada minusi utpiraga karigi amuk mari lakta langsinaba thauranglibano wahanthok leitrang punsi asina wahanthok ama thirak matamda da punsibana aigi lambi ama takpiduna magal ama pibiki matamduda aina khanki da punsibabu aige pokminaba ibung makni haina masidagi atopa wakhal amata aina khankiba lekti atubu aigi wakhal lalamla nupana khoigi thamoise atuki matik oisaba thinabra khanglinga sidi asengmu masak makhata nai mafam asida leithaba pamtre leirubagi kanabasi leiramche aibu kana lekte khanduna pangya yabi oinadi ubirakano aisi leisabi dati mama amagi mingthol phanglabi misak amani aigi punsini hingliba makhaidi imangani suanite aina suhan ge haina su khankiba leite ai mama amani atuna samas amadi chanabi asigi wangmuda thabak amata so aida khaktawrai da punsibagi khompham do hadokpiyo kayarak handa aida wafam ase da punsibada hai khwai bado aina yumasi thatoktuna chatrigai ngasidi ai sem wari sing do liram lage wari sing se tarab mato
ꯗꯥ ꯄꯨꯟꯁꯤꯕꯅ ꯂꯧꯔꯛꯄ ꯗꯤꯁꯤꯖꯟ ꯑꯗꯨꯗ ꯑꯩ ꯋꯥꯍꯪ ꯑꯃꯇꯪꯗꯤ ꯍꯪꯂꯒꯦ꯫ ꯄꯥꯎꯈꯨꯝꯗꯨ ꯐꯪꯂ ꯃꯇꯨꯡ ꯏꯁꯥꯅ ꯌꯥꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯏꯕꯦꯝꯆꯥ ꯑꯃꯗꯤ ꯄꯨꯟꯁꯤꯕꯗꯨ ꯂꯤꯡꯊꯣꯏꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ꯫